Manipur gi irang asida kumja lising ani kun marigi January 18 Moreh Town da Leikhidraba Special Commando da attack touba taruk suba Manipur Rifles ki Personnal Wangkhem Somorjit Meitei bu ningshingba oina ngasi mahak Meetam ama Maikhum Hangdokkhre Meetam adu Special Commando gi SP oiramba Krishna Tombi gi mideng makhada Special Commando gi officers amadi personnel singna Wangkhem Somorjit ke mafamda ikai khumnaba oina Katpani, Loinana, Leikhidraba Personnel Asigi, Leihoriba, Machanupi, Anigi, Mahai Masing Tambada, Mateng Oina Bagidamak, Ima Traski, Maikaidagi, Ta Kudingi, Lupa Lising Nipan, Class 12 Fauba Piragani Haina, Lautokhre, Maikhum Hangdokpa Adugamari Lainana, Special Commando gi SP Oiramba, Krishna Tombi Nahai, Mioiba Ama Oina Poklabadi, Nongmadi, Soidana Sigani, Adubu, Uniform the Labor, Personnel Ama Oina, Mama Lebakidamak, Thawai Katpangamba Asi, Chauthokpa Phawi, Uniform the Labor, Tarabadi, Kathokpa Sungamba Haina Mahak Makataki, Amaromda Special Commando gi OCL Bebekan Danahai, Leikhidraba Somorjit Asi, Masagi Mathauda Pukning Changba, Lan Asigi Maramda Ningtina, Khangduna, Maikai Amada, Chongthoktuna, Ngakibani. Karigumba mahakna Maikai ama ngaklamdaba tarabadi, Numit adumaktada Commando Personnel Kuntragi Mathakta Khudongthiba Nanglambasu yai, Leikhidraba Somorjit na Maikai ama Faigak Faina ngakibana ahenba Khudongthiba Thokhidrabasu mahakna Ima Lebakidamak Thawai Katkiba asi Chauthokpa Phawi haina Bebekanandana Makhataki. Oi po di no modi soino sigani. Adugo sirasu Nama lagi damakta nama lebak kita damakta aina tuai kathuki bido. Adu se amna sakthok se ki thamoin ini phom mo wei ba ta ni kathok gi wakhan se lai ba tai Somorjit lebak kita damakta amadi duty da masak khangba yamna pangsoi loiba yamna dutiful loiba yamna technical loiba yamna lan sigi maramda yam khangna haina Tokzaba lagi nauni. Nimit aduda mana songthokuna Maikai mangam da taragadi akhoi yamdrabada kunthradagina nipu hena sirambasu yai. Mafumon nimit aduda mahana songthoka Maikai makankhibana mahaki punsi longki amasung miyang kalamaga amadi Moreh kalamdaba yadi lagi imaleba kalamdaba yadi. Amaromda Leikhidraba Personnel Asigi Macha Anida Educational Financial Support Piraduna Ima Trust ki President Sapam Santikumar Nahai Thokliba Lan Asida Kari Ahenba Thaudang Loba Yabage Amadi Leikhidraba Athauba Singi Macha Masu Singda Kari Support Piba Yabage Haina Ngasi Fauba Ima Trust na Angamba Thakta Hotnaduna Lakli Leikhidraba Athauba Sing Asina Thamlamba Angang Chama Taratare Rom Hojik Faubagi Oina Sakhangba Ngamle Masigi Manungda Angang Chamarom Mahai Masing Tambagi Support Oina Tha Kudingi Sponsorship Piri Leikhidraba VVF Amadi Government ki Security Personnel Kudingmaki Macha Sing Amadi Imung Manung Singda Trust Asina Lepa Leitana Mating Pangkini Makoigi Career Mapung Phana Sem Kigani Haina Mahakna Phongdoki Panbaya Badi Leikhidraba Personnel Wangkhem Somorjit Asi Malom Tulihal Mayai Lekai Dagini Apokpa amadi apokpi anigi macha marigi manungda mathanta yawba machanupa atombani Somorjit ki chahi nipan amadi chahi taruk rom tamak ngai ribi machanupi ani lehori